ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯕꯕꯤꯅꯥ ꯊꯣꯛꯆꯣꯝ꯫ ꯏꯪꯊꯝꯊꯥꯅꯤ꯫ ꯆꯥꯔꯨꯕ ꯈꯨꯗꯤꯡ ꯍꯥꯎꯕ, ꯊꯣꯡꯂꯨꯕ ꯈꯨꯗꯤꯡ ꯆꯨꯅꯕ, ꯋꯥꯈꯜ ꯏꯪꯕ, ꯍꯛꯆꯥꯡ ꯇꯦꯛꯈꯠꯄ ꯃꯇꯝꯅꯤ꯫ ꯍꯦꯃꯣ ꯑꯃꯗꯤ ꯔꯥꯁꯤꯒꯤ ꯃꯆꯥ ꯑꯁꯤ ꯑꯅꯤ ꯈꯛꯇꯅꯤ꯫ ꯊꯣꯏꯁꯅꯥ ꯑꯃꯗꯤ ꯑꯕꯦꯝꯃ ꯊꯃꯨ ꯅꯥꯃꯨ ꯑꯣꯏꯅ ꯄꯣꯛꯄꯅꯤ꯫ ꯆꯍꯤ 2 ꯈꯛꯇꯃꯛ ꯍꯟꯅꯩ꯫ ꯃꯕꯨꯡ ꯃꯆꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯍꯤ ꯌꯥꯝꯅ ꯍꯟꯅꯗꯕꯅ ꯇꯣꯏꯅ ꯈꯠꯅꯔꯝꯃꯤ꯫ ꯑꯗꯨꯃꯛ ꯑꯣꯏꯗꯨꯅꯁꯨ ꯃꯕꯨꯡꯅ ꯃꯆꯜꯒꯤꯗꯤ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯔꯥꯁꯤꯅ, ꯑꯕꯦꯝꯃ, ꯅꯪ ꯄꯥꯕꯨꯡꯒ ꯇꯥꯆꯧꯒꯗꯣ ꯈꯔ ꯀꯧꯔꯨꯔꯣ꯫ ꯃꯤ ꯌꯥꯝꯅ ꯆꯤꯟꯖꯜꯂꯛꯇ꯭ꯔꯤꯉꯩꯁꯤꯗꯅꯦ ꯆꯥꯛ ꯆꯥꯊꯣꯛꯍꯧꯔꯁꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯆꯥꯛ ꯆꯥꯐꯝꯒ ꯈꯪꯂꯔꯣꯏ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯤꯡꯁꯦꯜ ꯃꯆꯥ ꯑꯃ ꯂꯩꯕꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯌꯨꯝꯂꯣꯝꯗ ꯆꯪꯂꯛꯂꯤ꯫ ꯇꯥꯆꯧ, ꯄꯥꯕꯨꯡ, ꯏꯃꯥꯅ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣꯌꯦ꯫ ꯑꯕꯦꯝꯃ ꯍꯣꯏꯒꯤ ꯏꯃꯨꯡꯁꯤ ꯔꯥꯁꯤꯅ ꯌꯨꯝꯒꯤ ꯂꯩꯔꯛ ꯃꯆꯤꯟꯗ ꯆꯥꯅ ꯊꯛꯅꯕ ꯆꯥ ꯕꯣꯔꯥ ꯌꯣꯟꯗꯨꯅ ꯂꯩꯕꯅꯤ꯫ ꯑꯗꯨꯒ ꯃꯄꯥ ꯏꯕꯨꯡꯉꯣ ꯍꯦꯃꯣꯅ ꯀꯣꯅꯨꯡꯗ ꯂꯥꯏꯒꯤ ꯁꯦꯕꯥ ꯇꯧꯕ ꯆꯠꯄꯅꯤ꯫ ꯌꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯍꯣꯠꯅꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯄꯣꯠꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯕꯅꯤ꯫ ꯊꯣꯏꯁꯅꯥ ꯊꯣꯛꯂꯛꯇꯨꯅ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦꯀꯣ? ꯅꯣꯡꯉꯥꯟꯕꯗꯩ ꯃꯀꯦ ꯁꯦꯝꯕꯗ ꯅꯁꯥꯒꯤ ꯐꯤ ꯁꯨꯅꯤꯐꯥꯎ ꯀꯥꯎꯔꯦ꯫ ꯑꯃꯣꯠꯄ ꯐꯤ ꯅꯝꯗꯨꯅ ꯊꯝꯃꯤꯗꯣ ꯁꯨꯗꯣꯛꯄ ꯀꯩꯗꯧꯒꯦ? ꯌꯦꯡꯅꯤꯡꯗꯦꯀꯣ? ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯛꯑꯗꯤ ꯑꯉꯥꯡꯅ ꯌꯣꯟꯈꯠꯄ꯭ꯔꯕꯨ꯫ ꯑꯕꯦꯝꯃ ꯃꯆꯤꯟ ꯄꯩꯊꯣꯛꯑꯒ ꯃꯄꯥꯕꯨꯁꯨ ꯀꯧꯔꯝꯗꯨꯅ ꯃꯕꯨꯡꯕꯨ ꯇꯥꯟꯅꯔꯛꯏ꯫ ꯃꯃꯥꯒꯤ ꯄꯣꯛꯐꯝ ꯇꯥꯅ ꯊꯣꯛꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯃꯛ꯫ ꯑꯕꯦꯝꯃꯅ, ꯇꯥꯆꯧ, ꯉꯥꯏꯈꯣ, ꯆꯠꯃꯤꯟꯅꯁꯦ꯫ ꯆꯠꯊꯣꯛꯑꯣꯏ, ꯅꯪ ꯇꯣꯉꯥꯟꯅ ꯂꯥꯛꯎ ꯌꯥꯗ꯭ꯔꯣ? ꯍꯩꯅꯗꯦ꯫ ꯃꯤꯒꯤ ꯇꯝꯅꯥ ꯍꯣꯏꯗꯤ ꯃꯕꯨꯡꯒ ꯑꯗꯨꯝ ꯆꯠꯃꯤꯟꯅꯩ꯫ ꯑꯩꯁꯨ ꯇꯥꯆꯧꯒ ꯂꯝꯕꯤꯗꯒ ꯆꯠꯃꯤꯟꯅꯕꯗꯣ ꯄꯥꯝꯃꯤ ꯈꯪꯕ꯭ꯔꯥ? ꯂꯥꯛꯑꯣ ꯌꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯖꯔꯕꯁꯨ ꯊꯣꯏꯁꯅꯥ ꯃꯥꯡ ꯊꯥꯅ ꯒꯝꯒꯝꯆꯔꯤ꯫ ꯃꯥꯅ ꯃꯆꯜ ꯑꯕꯦꯝꯃꯒ ꯆꯠꯃꯤꯟꯅꯕ ꯄꯥꯝꯗꯕꯒꯤ ꯃꯔꯝꯁꯨ ꯂꯩ꯫ ꯑꯁꯨꯝꯅ ꯃꯃꯥꯒꯤ ꯄꯣꯠꯐꯝ ꯌꯧꯔꯕꯗ ꯃꯄꯥ ꯍꯦꯃꯣꯁꯨ ꯂꯥꯛꯂꯗꯨꯅ ꯄꯨꯟꯅ ꯆꯥꯛ ꯑꯗꯨ ꯆꯥꯃꯤꯟꯅꯔꯦ꯫ ꯑꯕꯦꯝꯃ, ꯅꯪ ꯃꯔꯣꯏ ꯃꯄꯥꯡꯁꯦ ꯑꯃꯨꯛꯇ ꯁꯣꯏꯖꯤꯜꯂꯛꯎ꯫ ꯃꯤ ꯂꯥꯛꯑꯅꯤ꯫ ꯀꯣꯛꯀ ꯉꯥꯎꯗꯣꯏꯅꯤꯀꯣ ꯃꯆꯜ ꯁꯦꯝꯕ ꯂꯣꯏꯗ꯭ꯔꯤꯉꯩ꯫ ꯃꯊꯪ ꯂꯥꯛꯑꯅꯤ꯫ ꯏꯕꯨꯡꯉꯣ, ꯅꯪꯅ ꯇꯨꯔꯦꯜꯗꯒꯤ ꯏꯁꯤꯡ ꯕꯥꯇꯤꯜ 2 ꯈꯛꯇ ꯁꯣꯛꯂꯝꯃꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯟꯅꯗꯨꯅ ꯏꯃꯨꯡ ꯑꯗꯨ ꯍꯔꯥꯎ ꯄꯥꯜꯂꯤ꯫ ꯅꯣꯡꯃ ꯑꯕꯦꯝꯃ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯊꯣꯏꯕꯤꯒ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯩ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯄꯅꯤ꯫ ꯊꯣꯏꯕꯤꯅ, ꯑꯕꯦꯝꯃ, ꯇꯥ ꯁꯛꯍꯦꯟꯗꯣ ꯂꯥꯛꯀꯅꯤ, ꯉꯥꯛꯇ ꯉꯥꯏꯃꯤꯟꯅꯁꯤꯀꯣ, ꯑꯗꯨꯒ ꯐꯠ ꯆꯪꯂꯁꯤ꯫ ꯍꯣꯏ, ꯑꯗꯣ ꯀꯨꯏꯒꯨꯝꯁꯤꯀꯣ, ꯇꯥꯆꯧꯅꯒ ꯎꯔꯕꯗꯤ ꯏꯕꯥꯅꯤ ꯂꯣꯏꯔꯦ꯫ ꯀꯨꯏꯔꯣꯏꯍꯦ, ꯇꯨ ꯂꯥꯛꯄꯨ ꯂꯥꯛꯑꯦ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯂꯩꯔꯤꯉꯩ ꯁꯛꯍꯦꯟ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯀꯨꯏꯔꯦ, ꯑꯩꯅ ꯑꯗꯨꯝ ꯉꯥꯏꯍꯜꯂꯤꯅꯦ꯫ ꯑꯩꯁꯦ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯈꯪꯗꯦ, ꯀꯩꯁꯨ ꯎꯅꯤꯡꯕꯒ ꯐꯥꯎꯗ꯭ꯔꯣꯕ? ꯏꯁ, ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯖꯥꯠꯅꯤ꯫ ꯏꯃꯥꯅꯅꯦ ꯁꯤꯡ ꯈꯔ ꯈꯥꯏꯔꯝꯃꯣꯅ ꯈꯥꯏꯔꯝꯃꯤꯅꯦ, ꯑꯗꯨꯗ ꯊꯦꯡꯈ꯭ꯔꯤꯅꯤ꯫ ꯑꯕꯦꯝꯃꯒꯤ ꯃꯃꯥꯡꯗ ꯑꯅꯤꯗꯨꯅ ꯑꯣꯏꯅꯔꯤꯕ ꯑꯗꯨꯗꯤ ꯑꯕꯦꯝꯃꯒꯤ ꯃꯐꯝꯗ ꯋꯥꯈꯜ ꯁꯥꯒꯠꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯈ꯭ꯔꯦ꯫ ꯑꯕꯦꯝꯃꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯟꯖꯔꯤ, ꯑꯁ, ꯑꯩꯁꯨ ꯅꯨꯄꯥ ꯌꯥꯝ ꯀꯣꯏꯅꯤꯡꯉꯦꯗ꯫ ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯐꯥꯗ꯭ꯔꯤꯕ ꯈꯪꯗꯦ꯫ ꯅꯨꯄꯥ ꯀꯅꯥꯝꯇꯅ ꯅꯨꯡꯁꯤ ꯀꯥꯏꯅ ꯍꯥꯏꯔꯛꯇꯦꯕ꯫ ꯑꯃꯇꯪ ꯍꯥꯏꯔꯛꯑꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯦ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯤ ꯑꯃꯗꯤ ꯁꯛꯍꯦꯟ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯍꯜꯂꯛꯂꯦ꯫ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯑꯕꯦꯝꯃꯅ, ꯆꯦ ꯊꯣꯏꯕꯤ, ꯅꯨꯄꯥ ꯀꯣꯏꯕꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ? ꯑꯦ, ꯅꯪꯁꯨ ꯀꯣꯏꯅꯤꯡꯉꯛꯑꯕ꯭ꯔꯣ? ꯀꯣꯏꯅꯤꯡꯗꯦꯗ, ꯁꯨꯝ ꯍꯪꯕꯅꯦ꯫ ꯅꯪꯒꯤ ꯃꯇꯝ ꯂꯥꯛꯑꯒ ꯈꯪꯅꯤ꯫ ꯑꯁꯨꯝꯅ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯃꯕꯨꯡ ꯊꯣꯏꯁꯅ ꯃꯃꯥꯒꯤ ꯄꯣꯠꯐꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯕ ꯀꯩꯊꯦꯜꯗ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯐꯤꯔꯣꯜ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯦ, ꯇꯥꯆꯧ, ꯀꯩꯊꯦꯜ ꯆꯠꯇꯣꯏꯔꯣ? ꯑꯩ ꯂꯥꯛꯀꯦ꯫ ꯆꯠꯊꯣꯛꯑꯦ, ꯍꯩꯅꯗꯦꯀꯣ, ꯂꯥꯛꯀꯅꯨ꯫ ꯑꯩ ꯅꯍꯥꯟꯈꯩ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ, ꯉꯁꯤꯈꯛ ꯂꯥꯛꯀꯦ ꯍꯥꯏꯔꯒ꯫ ꯏꯃꯥꯒ ꯀꯣꯟꯅ ꯆꯠꯂꯣꯕ, ꯑꯩꯒꯤ ꯇꯨꯡꯗꯒꯗꯤ ꯏꯟꯅꯔꯛꯀꯅꯨꯀꯣ, ꯑꯩ ꯍꯩꯅꯗꯦꯕ꯫ ꯏꯃꯥꯒꯗꯤ ꯑꯗꯨꯝ ꯆꯠꯂꯦ, ꯇꯥꯆꯧꯒꯗꯤ ꯆꯠꯇ꯭ꯔꯤ꯫ ꯃꯤꯒꯤ ꯃꯕꯨꯡꯗꯤ ꯑꯗꯨꯝ ꯄꯨꯕꯤ, ꯃꯆꯟꯅꯨꯄꯤꯁꯤꯡꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯅꯨꯡꯁꯤꯗꯕꯅꯤꯅ ꯄꯨꯕꯤꯗꯦ꯫ ꯊꯣꯏꯁꯅꯥꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯃꯥ ꯇꯁꯦꯡꯅ ꯃꯆꯜꯒ ꯆꯠꯃꯤꯟꯅꯕꯗꯤ ꯄꯥꯝꯖꯗꯕꯅꯤ, ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯆꯜꯒꯤ ꯃꯇꯧꯗꯣ꯫ ꯁꯠ ꯂꯣꯏꯁꯤꯜꯂꯣ, ꯑꯗꯣ ꯉꯁꯤ ꯈꯛꯇꯅꯤꯀꯣ, ꯍꯌꯦꯡꯈꯩꯗꯤ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏ꯫ ꯍꯣꯏ, ꯀꯨꯏꯔꯣꯏ, ꯉꯥꯛꯇ ꯉꯥꯏꯔꯝꯃꯨꯀꯣ ꯇꯥꯆꯧ꯫ ꯑꯕꯦꯝꯃ ꯑꯔꯩꯕ ꯃꯈꯩ ꯀꯦꯁꯟꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯊꯣꯏꯁꯅꯥ ꯁꯨꯛꯂꯞꯅ ꯌꯦꯡꯉꯤ꯫ ꯑꯗꯨ ꯌꯥꯝ ꯀꯦꯁꯜꯂꯤꯗꯣ ꯀꯩꯅꯣ?
ꯀꯦꯕꯅ ꯐꯠꯇ꯭ꯔꯣ ꯇꯥꯆꯧ ꯆꯃꯣ ꯆꯃꯣ ꯆꯠꯀꯗ꯭ꯔꯣ ꯆꯨꯝꯅ ꯀꯦꯔꯗꯤ ꯐꯩꯅꯦ ꯅꯁꯥꯗꯨꯗ ꯏꯔꯥꯡ ꯑꯃ ꯏꯆꯦꯟ ꯆꯦꯟꯕꯗꯧꯅ ꯇꯧꯔꯤ ꯈꯨꯄꯥꯛꯁꯤꯅꯅꯦ ꯊꯥꯖꯅꯤꯡꯕ ꯑꯃ ꯌꯥꯎꯔꯤ ꯈꯠꯇꯦ ꯀꯩꯁꯨ ꯊꯣꯏꯁꯅꯥ ꯍꯩꯅꯗꯕꯅꯗꯤ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯇꯟꯅ ꯇꯟꯅ ꯀꯩꯊꯦꯜ ꯇꯝꯅ ꯂꯥꯛꯂꯤ ꯂꯝꯕꯤ ꯑꯗꯨꯗ ꯊꯣꯏꯁꯅꯥꯒꯤ ꯃꯃꯥꯟꯅꯕ ꯈꯔ ꯂꯩꯔꯝꯃꯤ ꯃꯈꯣꯏꯅ ꯊꯣꯏꯁꯅꯥ ꯑꯃꯗꯤ ꯊꯣꯏꯕꯤꯕꯨ ꯎꯕꯗ ꯂꯛꯅꯔꯛꯏ ꯁꯦꯁ ꯏꯇꯥꯎ ꯌꯥꯏꯀꯣ ꯀꯔꯝ ꯀꯥꯟꯗꯒꯤ ꯂꯧꯈꯠꯈ꯭ꯔꯤꯅꯣ ꯑꯩꯈꯣꯏꯗꯒ ꯍꯥꯏꯗꯣꯛꯇꯦꯀꯣ ꯌꯥꯏ ꯌꯥꯏ ꯌꯥꯏꯀꯣ ꯏꯇꯥꯎ ꯊꯣꯏꯁꯅꯥ ꯑꯁꯨꯝꯅ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯅꯅꯤ ꯃꯥꯅ ꯃꯆꯜꯒ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯄꯨꯟꯅ ꯆꯠꯃꯤꯟꯅꯅꯤꯡꯗ꯭ꯔꯤꯕꯁꯤ ꯈꯟꯕꯒ ꯇꯧꯕꯒ ꯍꯦꯛꯇ ꯍꯥꯏꯔꯛꯄꯗꯨꯗ ꯏꯀꯥꯏꯕꯒ ꯁꯥꯎꯅꯤꯡꯕꯒ ꯂꯣꯏꯅꯅ ꯑꯁ ꯏꯇꯥꯎ ꯈꯤꯇ ꯈꯟꯊꯔꯒ ꯍꯥꯏꯌꯨꯕ ꯍꯩꯅꯗꯦꯍꯦ ꯏꯆꯟꯅꯨꯄꯤꯅꯤ ꯑꯦ ꯍꯩꯃ ꯑꯩꯈꯣꯏꯗꯤ ꯀꯃꯥꯏ ꯈꯪꯅꯤ ꯅꯪꯒꯤ ꯅꯆꯜ ꯑꯃ ꯂꯩ ꯈꯪꯉꯁꯨ ꯅꯣꯡꯃꯇ ꯎꯈꯤꯕ ꯅꯠꯇꯦ ꯏꯆꯜ ꯂꯥꯟꯅ ꯈꯟꯒꯅꯨꯀꯣ ꯅꯕꯨꯡ ꯍꯣꯏ ꯋꯥꯈꯜ ꯂꯥꯟꯅ ꯈꯜꯂꯨꯔꯦ ꯀꯩꯁꯨ ꯈꯟꯗꯦꯗ ꯏꯇꯥꯎ ꯑꯗꯨꯗꯤ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯀꯩꯊꯦꯜ ꯊꯣꯛꯂꯛꯄꯅꯦ ꯊꯣꯝꯕꯅ ꯍꯣꯏꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯤ ꯎꯕ ꯌꯥꯗꯕ ꯂꯥꯛꯄꯅ ꯑꯕꯦꯝꯃ ꯎꯕꯗ ꯑꯄꯥꯝꯕ ꯐꯥꯎꯈ꯭ꯔꯗꯨꯅ ꯏꯇꯥꯎ ꯊꯣꯏꯁꯅꯥꯒꯤ ꯃꯆꯜꯅꯨꯄꯤꯁꯦ ꯌꯥꯏꯅꯦ ꯊꯣꯝꯕꯅ ꯌꯥꯔꯦꯀꯣ ꯋꯥꯈꯜꯒꯗꯣ ꯁꯥꯒꯠꯄꯤꯔꯨꯔꯅꯨ ꯅꯪ ꯊꯣꯏꯁꯅꯥꯁꯤ ꯀꯃꯥꯏ ꯇꯧꯏ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯈꯪꯉꯤ ꯈꯪꯉꯁꯨ ꯂꯣꯟ ꯅꯨꯡꯁꯤꯅꯕꯗ ꯀꯅꯥꯅ ꯈꯪꯗꯧꯔꯤꯒꯦ ꯑꯁꯨꯝꯅ ꯃꯕꯨꯡ ꯃꯆꯜ ꯑꯗꯨ ꯀꯩꯊꯦꯜꯗ ꯆꯠꯂꯨꯔꯒ ꯍꯜꯂꯛꯂꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯔꯛꯀꯅꯣꯅ ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯈ꯭ꯔꯦ ꯃꯇꯨꯡꯗꯗꯤ ꯂꯥꯛꯀꯅꯨꯀꯣ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯇꯥꯆꯧ ꯃꯣꯏꯅ ꯈꯪꯗꯕꯩ ꯂꯛꯅꯖꯕꯕꯨ ꯅꯆꯜꯅꯨꯄꯤꯅꯦ ꯑꯩꯁꯦ ꯑꯩꯒ ꯆꯠꯃꯤꯟꯅꯕ ꯌꯥꯝ ꯏꯀꯥꯏꯕ ꯃꯑꯣꯡꯅꯤꯅꯦ ꯍꯣꯏꯅꯦ ꯏꯆꯜ ꯑꯣꯏꯔꯁꯨ ꯅꯪꯒ ꯑꯩꯒꯁꯦ ꯆꯍꯤ ꯌꯥꯝ ꯍꯟꯅꯕ ꯅꯠꯇꯕꯅꯤꯅ ꯈꯪꯗꯕ ꯃꯤꯅ ꯎꯕꯗꯗꯤ ꯀꯩꯀꯩꯅꯣ ꯑꯗꯨꯝ ꯃꯥꯟ ꯇꯥꯕ ꯑꯩ ꯍꯩꯅꯗꯦꯕ ꯑꯩꯅ ꯍꯥꯏꯁꯤꯅꯦ ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯔꯛꯄ ꯌꯥꯔꯣꯏ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡ ꯂꯥꯛꯄꯗꯣ ꯑꯕꯦꯝꯃꯕꯨ ꯂꯨꯝꯕ ꯂꯥꯛꯄ ꯍꯧꯔꯝꯃꯤ ꯇꯁꯦꯡꯅ ꯅꯨꯄꯤ ꯃꯥꯕꯨ ꯄꯥꯝꯕ ꯅꯨꯡꯁꯤꯕ ꯄꯣꯛꯂꯨꯗꯨꯅ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯅꯨꯄꯤ ꯎꯕ ꯌꯥꯗꯕꯒꯤ ꯍꯧꯅꯁꯥ ꯑꯗꯨꯃꯛ ꯉꯥꯏꯍꯥꯛꯀꯤ ꯑꯄꯥꯝꯕꯅ ꯂꯥꯛꯂꯤꯕꯅꯤ ꯑꯕꯦꯝꯃ ꯃꯃꯥꯒꯤ ꯄꯣꯠꯐꯝꯗ ꯁꯤꯡꯖꯨ ꯃꯆꯜ ꯁꯣꯏꯗꯨꯅ ꯂꯩꯔꯤꯉꯩꯗꯅꯤ ꯂꯥꯛꯄꯅ ꯆꯥꯅꯅꯕ ꯀꯔꯤ ꯀꯔꯤ ꯂꯣꯏꯔꯒꯦ ꯂꯣꯏꯐꯥꯠꯇ꯭ꯔꯤꯌꯦ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯂꯣꯏꯔꯛꯂꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯛꯄꯤꯌꯣ ꯂꯥꯛꯄ ꯃꯤꯔꯛ ꯅꯔꯛ ꯌꯦꯡꯂꯒ ꯏꯆꯟ ꯅꯪ ꯑꯩ ꯈꯪꯕ꯭ꯔꯣ ꯈꯪꯗꯦ ꯑꯁ ꯅꯍꯥꯟ ꯊꯦꯡꯅꯕꯗꯨꯅꯦ ꯅꯣꯏ ꯇꯥꯆꯧꯒꯤ ꯃꯃꯥꯟꯅꯕꯗꯨꯅꯦ ꯑꯩ ꯀꯥꯎꯈ꯭ꯔꯦ ꯍꯣꯏꯁꯦ ꯑꯗꯣ ꯅꯪꯒꯤ ꯈꯪꯅꯕ ꯅꯨꯄꯥꯒ ꯂꯩꯕ꯭ꯔꯣ ꯑꯕꯦꯝꯃ ꯃꯤꯍꯨꯜꯗꯣ ꯈꯪꯆꯣꯡ ꯆꯣꯡꯉꯤ ꯑꯗꯨꯒ ꯃꯃꯥꯏꯗꯣ ꯐꯠ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯃꯃꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯂꯩꯇꯤꯌꯦ ꯏꯕꯨꯡ ꯑꯗꯨꯗꯤ ꯌꯥꯝ ꯐꯔꯦ ꯑꯩꯗꯣ ꯅꯪ ꯄꯥꯝꯃꯦꯕ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯔꯁꯤ ꯑꯕꯦꯝꯃ ꯍꯥꯟꯅꯗꯒꯤ ꯅꯨꯄꯥ ꯀꯣꯏꯅꯤꯡ ꯂꯩꯕꯒ ꯑꯥꯎ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯌꯥꯏ ꯑꯗꯨꯗꯤꯅꯦ ꯍꯌꯦꯡꯗꯒꯤ ꯅꯪ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯅꯨꯡꯇꯤꯒꯤ ꯊꯣꯛꯂꯛꯑꯣ ꯅꯠꯇ꯭ꯔꯒꯅ ꯅꯣꯏ ꯄꯣꯠꯐꯝꯁꯤꯗ ꯂꯥꯛꯀꯦ ꯁꯤꯗꯗꯤ ꯂꯥꯛꯀꯅꯣ ꯇꯥꯆꯧ ꯂꯩꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯑꯣꯏꯅ ꯊꯣꯛꯂꯛꯀꯦ ꯑꯁꯨꯝꯅ ꯂꯥꯛꯄꯁꯤ ꯆꯠꯈ꯭ꯔꯦ ꯑꯕꯦꯝꯃ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯂꯥꯛꯄꯕꯨ ꯇꯣꯏꯅ ꯎꯅꯕ ꯍꯧꯔꯛꯂꯝꯃꯤ ꯃꯃꯥꯒꯤ ꯄꯣꯠꯐꯝꯗ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯎꯅꯕꯁꯨ ꯌꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯛꯄꯗꯤ ꯑꯕꯦꯝꯃꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯄ ꯑꯃꯗꯤ ꯃꯃꯥꯒꯤ ꯄꯣꯠꯐꯝꯗꯒꯤ ꯂꯦꯝꯅ ꯑꯆꯥ ꯑꯊꯛ ꯀꯌా ꯂꯧꯗꯨꯅ ꯃꯇꯝ ꯂꯦꯟꯕ ꯃꯑꯣꯡꯗ ꯂꯣꯏꯅꯕꯤꯔꯕꯁꯨ ꯑꯕꯦꯝꯃꯒꯤ ꯃꯐꯝꯗꯗꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕ ꯑꯣꯏꯕꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯂꯨꯞꯂꯝꯃꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯂꯥꯛꯄ ꯑꯃꯗꯤ ꯑꯕꯦꯝꯃ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ ꯃꯇꯥꯡ ꯑꯗꯨꯗ ꯊꯣꯏꯁꯅꯥꯅ ꯎꯔꯗꯨꯅ ꯆꯪꯂꯛꯂꯒ ꯑꯕꯦꯝꯃ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ ꯌꯥꯝ ꯁꯣꯟꯖꯪꯉꯨ ꯌꯨꯝꯗ ꯑꯕꯦꯝꯃ ꯐꯠ ꯂꯩꯊꯣꯔꯛꯂꯒ ꯌꯥꯝ ꯀꯤꯅ ꯇꯥꯆꯧ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯋꯥꯔꯤ ꯁꯥꯔꯝꯕꯅꯦ ꯑꯩꯅ ꯆꯪꯉꯨ ꯍꯥꯏꯁꯤ ꯀꯅꯥꯗꯅꯣ ꯑꯕꯦꯝꯃ ꯆꯪꯈ꯭ꯔꯦ ꯂꯥꯛꯄ ꯑꯩꯒꯤ ꯏꯆꯜꯁꯤ ꯌꯥꯝ ꯄꯪꯕꯅꯦ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤꯕꯅꯤ ꯉꯁꯤꯒꯤꯗꯤ ꯉꯁꯤ ꯑꯣꯏꯈ꯭ꯔꯦ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯏꯆꯜꯒ ꯎꯅꯔꯝꯃꯗꯤ ꯑꯩ ꯀꯅꯥꯅ ꯇꯥꯛꯀꯅꯤ ꯅꯨꯄꯤ ꯈꯨꯗꯤꯡꯗꯗꯤ ꯂꯦꯟꯕꯗꯣ ꯑꯩꯒꯤ ꯏꯆꯜꯗꯗꯤ ꯇꯧꯒꯅꯨ ꯅꯪ ꯑꯩ ꯌꯦꯛꯅꯕ ꯍꯥꯏꯕꯗꯨꯗꯤ ꯄꯥꯝꯗꯦ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯁꯅꯥ ꯆꯠꯈ꯭ꯔꯦ ꯂꯥꯛꯄꯗꯤ ꯀꯩꯁꯨ ꯈꯟꯗꯦ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯥꯏꯅꯔꯕꯁꯨ ꯌꯥꯏ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯑꯕꯦꯝꯃꯗꯤ ꯂꯥꯛꯄꯒ ꯂꯥꯞꯅꯔꯗ꯭ꯔꯥ ꯈꯟꯕꯗ ꯃꯁꯥꯗꯣ ꯌꯥꯝꯅ ꯋꯥꯖꯔꯤ ꯊꯣꯏꯁꯅꯥ ꯌꯥꯝ ꯁꯥꯎꯅ ꯆꯪꯂꯛꯇꯨꯅ ꯑꯕꯦꯝꯃ ꯅꯪ ꯀꯥꯏ ꯂꯩ ꯁꯤꯗ ꯊꯣꯛꯂꯛꯑꯣ
ꯑꯕꯦꯝꯃ ꯌꯥꯝ ꯀꯤꯅ ꯃꯕꯨꯡꯒꯤ ꯃꯅꯥꯛꯇ ꯊꯣꯛꯂꯛꯂꯤ ꯑꯗꯨꯒ ꯃꯉꯛ ꯅꯣꯟꯊꯗꯨꯅ ꯂꯦꯞꯂꯤ ꯃꯈꯨꯠ ꯑꯅꯤꯗꯨꯁꯨ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯗꯨꯅ ꯑꯀꯤꯕꯒꯤ ꯃꯇ ꯎꯠꯂꯤ ꯊꯣꯏꯁꯅꯥꯅ ꯃꯆꯜꯗ ꯌꯦꯡꯗꯨꯅ ꯑꯩꯅ ꯈꯠꯀꯅꯨ ꯍꯥꯏꯗ꯭ꯔꯣ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯏꯟꯗꯦ ꯅꯠꯇ꯭ꯔꯥ ꯅꯪꯁꯦ ꯌꯥꯝ ꯄꯪꯕ ꯑꯉꯥꯡꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯅꯪꯒꯨꯝꯕꯅ ꯅꯨꯄꯥ ꯀꯣꯏꯕ ꯍꯩꯒꯗꯕ ꯅꯠꯇꯦ ꯅꯁꯥꯗꯣ ꯃꯥꯡꯒ ꯇꯣꯛꯇꯣꯏꯕ ꯈꯪꯉꯕ ꯑꯗꯨ ꯄꯪꯕ ꯅꯪꯅ ꯅꯨꯄꯥ ꯀꯣꯏꯗꯅ ꯑꯗꯨꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯤꯠ ꯌꯥꯝꯕ ꯅꯨꯄꯥ ꯉꯥꯎꯁꯤꯟꯅꯈ꯭ꯔꯕꯗꯨꯒ ꯑꯕꯦꯝꯃ ꯅꯣꯟꯊꯗꯨꯅ ꯂꯩꯔꯝꯕ ꯃꯉꯛ ꯑꯗꯨ ꯊꯥꯡꯒꯠꯂꯛꯇꯨꯅ ꯌꯥꯝ ꯉꯥꯎꯁꯤꯟꯅꯕ꯭ꯔꯣ ꯇꯥꯆꯧ ꯇꯥ ꯂꯥꯛꯄꯗꯣ ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯅꯪ ꯀꯃꯥꯏꯅ ꯍꯣꯠꯆꯤꯟꯗꯅ ꯀꯣꯏꯅꯔꯨꯔꯤꯅꯣꯕ ꯑꯩ ꯍꯥꯏꯁꯤꯅꯤꯀꯣ ꯃꯇꯨꯡꯗ ꯍꯦꯛ ꯅꯨꯄꯥ ꯀꯣꯏꯔꯝꯃꯕ ꯀꯩꯗꯧ ꯌꯦꯡꯉꯨ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯏꯁꯅ ꯃꯃꯥꯒꯤ ꯄꯣꯠꯐꯝꯗ ꯊꯣꯛꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯂꯥꯛꯄꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦ ꯐꯅ ꯉꯥꯡꯂꯕꯁꯨ ꯏꯟꯈꯠꯂꯛꯄꯒꯤ ꯈꯠꯅꯤꯡ ꯂꯥꯡꯅꯤꯡꯕ ꯃꯇꯝ ꯑꯣꯏꯕꯅ ꯃꯁꯥ ꯑꯗꯨ ꯃꯇꯝ ꯄꯨꯝꯕꯗ ꯏꯊꯛ ꯏꯔꯥꯡꯗ ꯇꯧꯖꯔꯝꯃꯤ ꯅꯨꯄꯥ ꯀꯌꯥꯁꯨ ꯀꯣꯏꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯀꯣꯏꯔꯤꯕ ꯅꯨꯄꯥ ꯄꯨꯝꯕ ꯀꯨꯞꯅ ꯁꯦꯟꯅꯖꯔꯤꯕ ꯃꯕꯨꯡ ꯊꯣꯏꯁꯅꯥꯅꯗꯤ ꯑꯗꯨꯃꯛ ꯊꯨꯒꯥꯏꯗꯨꯅ ꯀꯥꯏꯅꯍꯜꯂꯝꯃꯤ ꯃꯆꯜꯒꯤ ꯍꯛꯇꯛꯇ ꯅꯨꯄಾ ꯀꯌꯥꯒꯁꯨ ꯌꯦꯛꯅꯈ꯭ꯔꯕꯅꯤ ꯑꯗꯨꯝ ꯑꯣꯏꯗꯨꯅꯁꯨ ꯑꯕꯦꯝꯃ ꯍꯧꯖꯤꯛ ꯄꯣꯏꯔꯩ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯅꯨꯡꯁꯤꯅꯔꯤ ꯄꯣꯏꯔꯩꯅ ꯅꯣꯏ ꯇꯥꯆꯧꯗꯣ ꯅꯍꯥꯟ ꯃꯃꯤꯠꯇꯣ ꯐꯩꯅ ꯌꯦꯡꯉꯝꯃꯦ ꯑꯗꯨꯒꯗꯤ ꯑꯩꯈꯣꯏ ꯌꯨꯝ ꯍꯦꯛ ꯌꯧꯕ ꯐꯥꯎ ꯏꯟꯅꯔꯛꯏꯅꯦꯃꯤ ꯆꯤꯡꯅꯩꯔ ꯈꯪꯗꯦ ꯑꯁ ꯅꯪ ꯑꯃꯨꯛ ꯈꯪꯈ꯭ꯔꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯅꯪ ꯑꯃꯨꯛ ꯀꯥꯏꯅꯗꯣꯏꯔꯣ ꯑꯩꯁꯦ ꯊꯃꯣꯏ ꯀꯥꯏꯃꯟꯗꯅ ꯉꯥꯎꯗꯧꯔꯕꯅꯤ ꯃꯆꯤꯟ ꯋꯥꯔꯛꯄ ꯉꯝꯗꯕꯤ ꯑꯕꯦꯝꯃ ꯋꯥꯔꯤꯗꯣ ꯑꯈꯥꯛꯄ ꯂꯩꯇ ꯃꯔꯤ ꯃꯔꯤ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯀꯩꯕ ꯅꯪ ꯅꯨꯄꯥ ꯀꯌꯥ ꯈꯪꯅꯔꯒꯦ ꯍꯥꯏꯁꯦ ꯑꯕꯦꯝꯃ ꯋꯥꯈꯜ ꯈꯟꯊꯔꯛꯂꯒ ꯃꯔꯩꯗꯨ ꯆꯤꯛꯇꯨꯅ ꯀꯔꯤꯅꯣ ꯑꯩꯅ ꯍꯥꯏꯔꯨꯔꯤꯗೋ ꯍꯥꯏꯅ ꯈꯟꯖꯗꯨꯅ ꯂꯩꯔꯤꯉꯩ ꯑꯩꯅ ꯍꯥꯏꯁꯤ ꯇꯥꯗ꯭ꯔꯣ ꯅꯪ ꯅꯨꯄꯥ ꯀꯌꯥ ꯈꯪꯅꯈ꯭ꯔꯒꯦ ꯍꯥꯏꯕꯅꯦ ꯑꯁ ꯌꯥꯝꯗꯦꯕ ꯇꯥꯄꯣꯏꯔꯦ ꯑꯩꯕꯨ ꯀꯅꯥꯒ ꯈꯪꯅꯗꯧꯔꯤꯒꯦ ꯌꯥꯝ ꯊꯨꯅ ꯍꯥꯏꯔꯣ ꯀꯌꯥꯅꯣ ꯍꯥꯏꯕꯅꯦ 15 ꯄꯣꯏꯔꯩ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯥ ꯀꯩꯕ 15 ꯅꯪꯅ ꯆꯍꯤ 10 ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯔꯝꯕ ꯃꯇꯝꯗꯕꯨ ꯈꯪꯅꯔꯝꯂꯤꯕꯅꯣ ꯅꯁꯥꯒꯤ ꯆꯍꯤꯒ ꯃꯥꯟꯅꯗꯧꯔꯤꯅꯦ ꯀꯨꯏꯅ ꯑꯝꯇ ꯈꯪꯅꯗꯦ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯑꯗꯨꯝ ꯀꯥꯏꯅꯍꯜꯂꯦ ꯑꯕꯦꯝꯃ ꯑꯩ ꯅꯉꯣꯟꯗ ꯌꯥꯝ ꯆꯤꯡꯅꯩ ꯅꯪꯕꯨ ꯊꯥꯖꯕ ꯀꯌꯥ ꯉꯝꯂꯛꯇ꯭ꯔꯦ ꯀꯩꯒꯤꯅꯣ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ 이반이디 통로세바 과 ꯑꯩꯈꯣꯏ ꯇꯥꯆꯧ ꯈꯪꯍꯜꯂꯣꯏꯁꯦꯕ ꯀꯥꯏꯅꯗꯅꯕ ꯑꯕꯦꯝꯃ ꯑꯩ ꯀꯩꯅꯣ ꯍꯥꯏꯒꯦ 이반이 ꯀꯥꯏꯅꯔꯣꯏꯁꯤ ꯍꯥꯏꯔꯕꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪ ꯌꯥꯎ ꯅꯠꯇ꯭ꯔꯕꯗꯤ 이반이 ꯂꯥꯞꯅꯔꯁꯤ ꯀꯩꯅꯣ ꯍꯥꯏꯌꯣ ꯅꯪꯅ ꯍꯥꯏꯕꯗ ꯑꯩꯅ ꯀꯩꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ ꯄꯣꯏꯔꯩ ꯑꯕꯦꯝꯃꯗ ꯅꯠꯇꯕ ꯋꯥ ꯀꯌꯥ ꯍꯥꯏꯗꯨꯅ ꯇꯥꯕ ꯌꯥꯗꯕ ꯋꯥ ꯀꯌꯥ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯇꯨꯅ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯁꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯑꯁꯦꯡꯕꯅꯤ ꯍꯥꯏꯕ ꯑꯩ ꯈꯟꯕ ꯉꯝꯂꯔꯣꯏ ꯑꯕꯦꯝꯃ ꯃꯃꯤꯠ ꯂꯥꯎꯊꯣꯔꯛꯇꯨꯅ ꯀꯔꯤꯕ ꯅꯪꯒꯤꯗꯣ ꯋꯥꯈꯜ ꯑꯃ ꯈꯜꯂꯒ ꯍꯥꯏꯕ ꯃꯥꯜꯂꯦ ꯑꯩ ꯂꯩꯁꯥꯔꯤꯉꯩ ꯍꯩꯔꯥꯡ ꯂꯣꯟꯖꯥ ꯆꯥꯕ ꯂꯩꯔꯥꯡ ꯂꯣꯟꯖꯤꯟꯖꯤꯟꯕ ꯄꯥꯝꯗꯦ ꯇꯥ ꯄꯣꯏꯔꯩꯅ ꯑꯩꯕꯨ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯔꯕꯗꯤ 이반이 ꯂꯨꯍꯣꯡꯂꯁꯦ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯌꯥꯕ ꯉꯝꯂꯣꯏ ꯑꯕꯦꯝꯃ ꯄꯣꯏꯔꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯄꯥꯝꯖꯕ ꯑꯣꯏꯕꯅ ꯃꯁꯥ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯂꯨꯍꯣꯡꯕ ꯐꯥꯎ ꯉꯝꯒꯅꯤ ꯈꯟꯖꯔꯗꯨꯅ ꯍꯥꯏꯖꯔꯤꯕꯅꯤ ꯑꯕꯦꯝꯃ ꯑꯩ ꯍꯧꯖꯤꯛ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ ꯑꯗꯨꯅ 이반이ꯅ ꯌꯨꯝ ꯄꯥꯜꯂꯒ ꯀꯔꯤ ꯆꯥꯗꯨꯅ ꯍꯤꯡꯒꯅꯤ ꯑꯗꯨꯒ ꯑꯩ ꯅꯪꯕꯨ ꯃꯥꯡꯍꯟꯗꯨꯅ ꯊꯝꯅꯨꯡꯒꯦ ꯈꯟꯕ ꯅꯠꯇꯦ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯕꯅꯤ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯅꯤꯡꯗꯨꯅ ꯍꯥꯏꯖꯕꯅꯤ ꯇꯥ ꯄꯣꯏꯔꯦ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅꯗꯤ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯇꯥ ꯄꯣꯏꯔꯩꯒꯤ ꯑꯄꯥꯝꯕꯗꯨꯗꯤ ꯏꯐꯝꯗꯒꯤ ꯄꯤꯕ ꯉꯝꯅꯤ ꯊꯥꯖꯗꯦ ꯅꯪꯅ ꯑꯩ ꯁꯦꯡꯅ ꯅꯨꯡꯁꯤꯗꯦ ꯇꯥꯛꯄꯅꯦ ꯌꯥꯔꯦ ꯅꯪ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯃꯨꯛ ꯄꯥꯝꯃꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯋꯥꯍꯩꯗꯨꯅ ꯇꯥꯛꯄꯗꯤ ꯌꯥꯔꯦ ꯇꯥ ꯄꯣꯏꯔꯦ ꯑꯩꯁꯨ ꯑꯩꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯍꯥꯏꯖꯔꯦ ꯉꯁꯤ ꯐꯥꯎꯗ ꯅꯨꯄꯥ ꯃꯁꯤꯡ ꯈꯪꯅꯔꯛꯂꯕꯁꯨ ꯑꯗꯨꯅ ꯊꯃꯣꯏ ꯁꯦꯡꯗꯕꯤ ꯑꯃꯒꯤ ꯃꯑꯣꯡꯗꯤ ꯇꯧꯖꯔꯛꯇ꯭ꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯅ ꯂꯩꯔꯤ ꯃꯈꯩꯗꯤ ꯑꯔꯣꯠꯄ ꯂꯤꯆꯠ ꯆꯠꯀꯗꯕ ꯑꯕꯦꯝꯃꯗꯨꯗꯤ ꯅꯠꯇꯦ ꯇꯥ ꯄꯣꯏꯔꯩꯒꯤ ꯑꯄꯥꯝꯕꯗꯣ ꯄꯤꯕ ꯉꯝꯒꯗꯕ ꯑꯃ ꯌꯦꯡꯕꯤꯔꯣ ꯑꯩꯗꯤ ꯉꯝꯃꯔꯣꯏ ꯄꯣꯏꯔꯩ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ ꯑꯕꯦꯝꯃꯁꯨ ꯄꯣꯏꯔꯩꯕꯨ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅ ꯊꯋꯥꯏ ꯈꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯕꯨ ꯃꯁꯥꯒꯤ ꯏꯖꯠꯅ ꯂꯨꯏ ꯈꯟꯕꯤ ꯑꯣꯏꯕꯅ ꯑꯗꯨꯃꯛ ꯄꯦꯟꯊꯣꯛꯅ ꯍꯜꯂꯛꯂꯦ ꯑꯁꯨꯝꯅ ꯑꯕꯦꯝꯃ ꯅꯨꯄꯥ ꯃꯈꯜ ꯀꯌꯥ ꯑꯃꯒ ꯈꯪꯅꯔꯝꯃꯤ ꯑꯗꯨꯕꯨ ꯀꯨꯏꯅ ꯑꯃꯠꯇ ꯆꯠꯇꯦ ꯂꯩꯍꯤꯗ ꯉꯥꯎꯕ ꯈꯣꯏꯃꯨꯁꯤꯡꯒꯤꯗꯤ ꯑꯕꯦꯝꯃꯒꯤ ꯃꯐꯝꯗ ꯆꯟꯅꯐꯝ ꯂꯩꯇꯦ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯑꯕꯦꯝꯃ ꯍꯧꯖꯤꯛ ꯈꯪꯅꯖꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ
ꯑꯗꯨꯕꯨ ꯃꯍꯥꯛ ꯅꯣꯡꯃꯒꯤ ꯃꯊꯧ ꯑꯃ ꯑꯣꯏꯅ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯆꯠꯇꯨꯅ ꯃꯃꯥꯒꯤ ꯄꯣꯠꯐꯝ ꯑꯃꯗꯤ ꯃꯌꯨꯝꯒꯤ ꯏꯁꯤꯡ ꯁꯣꯛꯄꯗꯤ ꯃꯥꯒꯤ ꯃꯊꯧ ꯑꯣꯏꯔꯝꯃꯤ꯫ ꯑꯕꯦꯝꯃꯅ ꯄꯨꯈ꯭ꯔꯤꯗ ꯂꯥꯛꯄꯗ ꯄꯣꯏꯔꯩ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯕꯦꯝꯃ, ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ꯫ ꯑꯕꯦꯝꯃꯁꯨ ꯄꯣꯏꯔꯩꯕꯨ ꯅꯨꯡꯁꯤꯔꯨꯕ, ꯄꯥꯝꯖꯔꯨꯕ ꯀꯧꯕꯅ, ꯀꯩꯅꯣ? ꯏꯕꯥꯅꯤ ꯍꯥꯟꯅꯒꯨꯝ ꯑꯃꯨꯛ ꯍꯟꯖꯤꯟꯅꯔꯁꯤ꯫ ꯑꯩ ꯅꯉꯣꯟꯗ ꯌꯥꯝ ꯂꯥꯡꯈ꯭ꯔꯦ꯫ ꯑꯩ ꯅꯪꯅ ꯄꯥꯝꯗꯕ ꯋꯥ ꯑꯃꯇ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯔꯣꯏ꯫ ꯇꯥ ꯄꯣꯏꯔꯩꯅ ꯁꯦꯡꯅ ꯑꯩꯅ ꯄꯥꯝꯗꯕ ꯑꯃꯇ ꯍꯥꯏꯔꯔꯣꯏ ꯍꯥꯏꯔꯕꯗꯤ ꯍꯣꯏ ꯌꯥꯏ, ꯑꯗꯨꯕꯨ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯔꯒ ꯐꯤꯔꯦꯞꯇꯣ ꯂꯧꯕꯤꯌꯨ꯫ ꯆꯒꯠ ꯆꯒꯠ ꯑꯃꯨꯛ ꯍꯟꯅ ꯉꯥꯡꯅꯕꯗꯤ ꯄꯥꯝꯗ꯭ꯔꯦ꯫ ꯑꯩ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯍꯥꯏꯔꯕꯅꯤ꯫ ꯑꯕꯦꯝꯃ, ꯑꯩꯅ ꯍꯥꯏꯕꯁꯤ ꯌꯥꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯄꯣꯏꯔꯩ ꯑꯃꯗꯤ ꯑꯕꯦꯝꯃ ꯍꯥꯟꯅꯒꯨꯝ ꯇꯣꯏꯅ ꯎꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯣꯏꯅ ꯎꯅꯔꯛꯂꯕꯗ ꯄꯣꯏꯔꯩꯒꯤ ꯍꯩꯅꯕꯤ, ꯃꯥꯅ ꯄꯥꯝꯖꯈꯤꯕ ꯋꯥꯍꯩ, ꯑꯕꯦꯝꯃꯅꯗꯤ ꯄꯥꯝꯖꯗꯕꯗꯣ ꯑꯃꯨꯛ ꯍꯥꯏꯕ ꯍꯧꯔꯛꯂꯕꯗ ꯍꯥꯟꯅꯒꯨꯝ ꯑꯕꯦꯝꯃꯁꯨ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯖꯈꯤ꯫ ꯑꯗꯨꯕꯨ ꯂꯝꯗꯟꯕ ꯈꯣꯏꯃꯨ ꯂꯝꯍꯦꯟꯕ ꯈꯣꯏꯃꯨ ꯃꯥꯗꯤ ꯍꯥꯟꯅꯒꯨꯝ ꯑꯗꯨꯃꯛ ꯆꯞ ꯃꯥꯟꯅꯕ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯕꯗ ꯑꯃꯨꯛ ꯂꯥꯞꯅꯔꯦ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯗꯣ꯫ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯇꯨꯡ ꯑꯕꯦꯝꯃ ꯁꯅꯥꯕꯨꯜ ꯑꯗꯨ ꯄꯨꯗꯨꯅ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯂꯣꯌꯨꯝꯕꯒꯤ ꯃꯔꯨꯞ ꯊꯧꯕ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ ꯂꯣꯌꯨꯝꯕ꯫ ꯑꯕꯦꯝꯃ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄꯗꯨ ꯂꯣꯌꯨꯝꯕꯅ ꯎꯏ꯫ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯃꯥꯒꯤ ꯃꯔꯨꯞ ꯉꯥꯏꯗꯨꯅ ꯂꯩ ꯂꯣꯌꯨꯝꯕꯁꯨ꯫ ꯑꯗꯨꯒ ꯑꯕꯦꯝꯃ ꯏꯁꯤꯡ ꯑꯗꯨ ꯁꯣꯛꯇꯨꯅ ꯃꯃꯥꯒꯤ ꯄꯣꯠꯐꯝꯗ ꯍꯩꯔꯝꯂꯒ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯏꯁꯤꯡ ꯑꯗꯨ ꯁꯣꯛꯄꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗ꯭ꯔꯗꯨꯅ ꯄꯨꯈ꯭ꯔꯤꯒꯤ ꯊꯣꯡꯒ꯭ꯔꯥꯗꯨꯗꯒꯤ ꯃꯈꯣꯡ ꯑꯗꯨ ꯂꯩꯊꯦꯛꯇꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯇꯥꯁꯤꯜꯂꯝꯃꯤ꯫ ꯑꯕꯦꯝꯃ ꯏꯔꯥꯛꯅꯔꯦ꯫ ꯃꯗꯨ ꯎꯕꯗ ꯂꯣꯌꯨꯝꯕ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯑꯕꯦꯝꯃꯕꯨ ꯂꯧꯈꯠꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯕꯦꯝꯃ ꯏꯁꯤꯡ ꯈꯔ ꯊꯛꯆꯤꯟꯈꯤꯕꯗꯨꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯥꯔꯝꯗꯦ꯫ ꯑꯗꯨꯗ ꯂꯣꯌꯨꯝꯕ ꯄꯥꯈꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯑꯕꯦꯝꯃꯕꯨ ꯋꯥꯈꯜ ꯂꯥꯡꯅꯕ ꯏꯁꯤꯡ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯑꯕꯦꯝꯃ ꯏꯁꯤꯡ ꯈꯔ ꯑꯣꯠꯊꯣꯛꯈ꯭ꯔꯕꯗ ꯋꯥꯈꯜ ꯈꯔ ꯂꯥꯛꯄꯗꯨ ꯎꯕꯗ ꯂꯣꯌꯨꯝꯕꯅ ꯑꯕꯦꯝꯃꯒꯤ ꯃꯃꯥꯏꯗ ꯇꯞꯅ ꯇꯞꯅ ꯊꯥꯗꯨꯅ, ꯇꯥꯕ꯭ꯔꯣ? ꯇꯥꯕ꯭ꯔꯣ ꯏꯆꯟ? ꯋꯥꯈꯜ ꯇꯥꯔꯕꯣ? ꯀꯩꯅꯣ? ꯅꯪ ꯀꯅꯥꯅꯣ? ꯋꯥꯈꯜ ꯇꯥꯔꯕꯣ? ꯅꯪ ꯀꯅꯥꯅꯣ? ꯑꯩ ꯂꯣꯌꯨꯝꯕ ꯀꯧꯏ, ꯊꯪꯅꯕ ꯂꯩꯕꯥꯛꯇꯩꯅꯤ꯫ ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯗ ꯏꯆꯟꯅ ꯏꯁꯤꯡꯗ ꯇꯥꯁꯤꯟꯈꯤꯕꯗꯨ ꯎꯕꯗ ꯑꯩ ꯏꯆꯟꯕꯨ ꯂꯧꯈꯠꯂꯝꯕꯅꯤ꯫ ꯏꯕꯨꯡꯕꯨ ꯊꯥꯒꯠꯆꯔꯤ꯫ ꯏꯕꯨꯡ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯑꯩ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ? ꯑꯩꯕꯨ ꯃꯄꯨ ꯃꯥꯅ ꯊꯧꯖꯥꯟꯕꯤꯔꯤ꯫ ꯌꯨꯝ ꯀꯗꯥꯏꯗꯅꯣ? ꯑꯩ ꯊꯤꯟꯖꯔꯝꯃꯒꯦ꯫ ꯏꯁꯤꯡꯁꯤꯁꯨ ꯑꯩ ꯄꯥꯏꯔꯛꯂꯒꯦ꯫ ꯌꯥꯔꯅꯤ꯫ ꯑꯩꯈꯣꯏ ꯇꯥꯆꯧꯗꯣ ꯌꯥꯝ ꯁꯥꯊꯤꯕꯅꯤ꯫ ꯏꯕꯨꯡ ꯑꯃꯨꯛ ꯐꯨꯕꯤꯅꯤꯌꯦ꯫ ꯀꯩꯒꯤ ꯑꯩ ꯐꯨꯗꯣꯏꯅꯣ ꯍꯥꯏꯁꯦ? ꯅꯪ ꯏꯁꯤꯡꯗꯒꯤ ꯂꯧꯈꯠꯄꯩꯔꯣ? ꯑꯕꯦꯝꯃ ꯋꯥꯈꯜ ꯑꯃ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯈꯜ ꯇꯥꯔꯛꯂꯕꯗ ꯑꯩ ꯋꯥꯈꯜ ꯑꯃ ꯈꯜꯂꯨꯔꯦ ꯏꯕꯨꯡ꯫ ꯊꯦꯟꯕꯤꯌꯨ꯫ ꯏꯃꯥꯒꯤ ꯄꯣꯠꯐꯝꯗ ꯁꯤꯡꯖꯨ ꯕꯣꯔꯥꯁꯨ ꯆꯥꯈꯤꯁꯤ꯫ ꯏꯃꯥ ꯄꯣꯠꯐꯝ ꯐꯝꯕ꯭ꯔꯣ? ꯐꯝꯃꯦ꯫ ꯏꯃꯥꯒꯤ ꯄꯣꯠꯐꯝꯒꯤ ꯏꯁꯤꯡꯅꯤ ꯁꯣꯛꯄ ꯂꯥꯛꯏꯁꯦ꯫ ꯍꯣꯏ ꯍꯣꯏ, ꯇꯞꯅ ꯆꯠꯂꯣ꯫ ꯑꯩ ꯏꯁꯤꯡꯁꯦ ꯄꯨꯕꯤꯔꯛꯂꯒꯦ꯫ ꯏꯕꯨꯡ, ꯌꯨꯝꯗ ꯍꯥꯟꯅ ꯆꯪꯁꯦ꯫ ꯐꯤꯗꯣ ꯂꯣꯏꯅ ꯆꯣꯠꯂꯦ꯫ ꯐꯤ ꯑꯃ ꯍꯣꯡꯁꯦ꯫ ꯌꯥꯔꯅꯤꯗ꯫ ꯍꯣꯡꯁꯦ ꯌꯥꯔꯣꯏ꯫ ꯂꯝꯁꯥꯡꯁꯨ ꯆꯠꯇꯣꯏꯅꯤꯅ ꯐꯤ ꯑꯆꯣꯠꯄꯗꯣ ꯅꯨꯡꯉꯥꯏꯔꯔꯣꯏ꯫ ꯑꯁꯣꯝꯅ ꯂꯣꯌꯨꯝꯕ ꯑꯃꯗꯤ ꯑꯕꯦꯝꯃ ꯌꯨꯝꯗ ꯆꯪꯂꯛꯇꯨꯅ ꯑꯆꯣꯠꯄ ꯐꯤꯖꯣꯜ ꯑꯗꯨꯕꯨ ꯍꯣꯡꯗꯣꯛꯍꯜꯂꯒ ꯃꯃꯥꯒꯤ ꯄꯣꯠꯐꯝꯗ ꯊꯣꯛꯃꯤꯟꯅꯔꯛꯂꯤ꯫ ꯄꯣꯠꯐꯝ ꯑꯗꯨꯗ ꯃꯕꯨꯡꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯆꯟꯅ ꯅꯨꯄꯥ ꯑꯃꯒ ꯆꯪꯂꯛꯄꯗꯨꯗ ꯊꯣꯏꯁꯅꯥꯅ, ꯑꯕꯦꯝꯃ, ꯃꯥꯗꯤ ꯀꯅꯥꯅꯣ? ꯇꯥꯆꯧ, ꯑꯩꯗꯣ ꯍꯧꯖꯤꯛ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯇꯥꯁꯤꯜꯂꯤꯕ꯫ ꯑꯗꯨꯒ ꯏꯕꯨꯡ ꯑꯁꯤꯅ ꯑꯩꯕꯨ ꯂꯧꯈꯠꯄꯤꯔꯤꯅꯤ꯫ ꯑꯗꯨꯗ ꯑꯩꯅ ꯉꯥꯃꯣꯛ ꯈꯔ ꯆꯥꯈꯤꯁꯦꯅ ꯆꯪꯂꯛꯏꯅꯤ꯫ ꯑꯣ, ꯁꯤꯗ ꯐꯝꯃꯨ ꯂꯥꯛꯑꯣ꯫ ꯑꯕꯦꯝꯃ, ꯅꯕꯨꯡꯒꯤ ꯀꯩꯀꯩ ꯆꯥꯕ ꯌꯥꯕ ꯈꯔ ꯁꯦꯝꯃꯛꯑꯣ꯫ ꯂꯣꯌꯨꯝꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, ꯅꯪꯗꯤ ꯀꯥꯏꯗꯒꯤꯅꯣ? ꯊꯪꯅꯕ ꯅꯤꯡꯊꯤ ꯂꯩꯕꯥꯛꯁꯤꯗꯒꯤꯅꯦ ꯏꯌꯥꯝꯕ꯫ ꯁꯤꯗ ꯊꯕꯛ ꯂꯩꯕ꯭ꯔꯣ? ꯍꯣꯏ ꯏꯌꯥꯝꯕ, ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯂꯩ꯫ ꯑꯗꯨ ꯎꯅꯕ ꯂꯥꯛꯆꯕꯅꯤ꯫ ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯉꯥꯏꯖꯔꯝꯕꯅꯤ꯫ ꯑꯗꯨꯗ ꯏꯆꯟꯅ ꯄꯨꯈ꯭ꯔꯤꯗ ꯇꯥꯁꯤꯟꯈꯤꯕꯗꯨꯗ ꯑꯩꯅ ꯂꯧꯈꯠꯆꯕꯅꯤ꯫ ꯍꯣꯏꯅꯦ, ꯃꯄꯨꯅ ꯑꯩꯒꯤ ꯏꯆꯜꯁꯦ ꯀꯜꯂꯨꯔꯣ ꯍꯥꯏꯅ ꯊꯥꯔꯛꯄꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯅꯥꯎ ꯊꯦꯡꯅꯕ꯫ ꯏꯔꯣꯏꯕꯁꯨ ꯍꯩꯇꯕꯅꯤꯅꯦ꯫ ꯅꯣꯡꯃ ꯀꯣꯏꯔꯣ, ꯏꯌꯥꯝꯕꯒ ꯆꯥꯛ ꯑꯍꯥꯎꯕ ꯑꯃ ꯆꯥꯁꯦ꯫ ꯌꯥꯔꯅꯤꯗ ꯏꯌꯥꯝꯕ, ꯏꯌꯥꯝꯕ ꯍꯣꯏ ꯋꯥꯅꯅꯕꯅꯤ꯫ ꯀꯩꯁꯨ ꯆꯥꯗ꯭ꯔꯁꯨ ꯅꯣꯡꯃ ꯀꯣꯏꯔꯛꯀꯦ꯫ ꯌꯥꯗꯦ, ꯑꯁꯨꯛ ꯃꯃꯜ ꯌꯥꯝꯕ ꯃꯇꯦꯡ ꯑꯃ ꯄꯥꯡꯕꯤꯔꯒ ꯀꯔꯤꯒꯤ ꯆꯥꯔꯣꯏꯗꯣꯏꯅꯣ? ꯀꯩꯁꯨ ꯂꯩꯕ ꯊꯕꯛ ꯅꯠꯇꯦ꯫
ꯑꯁꯨꯝꯅ ꯂꯣꯏꯌꯣꯝꯕ ꯑꯆꯥ ꯑꯊꯛ ꯈꯔ ꯆꯥꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯔꯨꯞ ꯑꯗꯨ ꯉꯥꯏꯔꯝꯂꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯣꯏꯌꯣꯝꯕ ꯑꯃꯗꯤ ꯑꯕꯦꯝꯃ ꯇꯣꯏꯅ ꯊꯦꯡꯅꯔꯛꯄꯅ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯁꯅꯥ ꯈꯪꯅ ꯈꯪꯅ ꯈꯪꯁꯤꯟꯅꯗꯕ ꯁꯥꯕꯅꯤ꯫ ꯊꯤꯒꯠꯄ ꯀꯟꯕ ꯃꯕꯨꯡ ꯊꯣꯏꯁꯅꯥꯅ ꯂꯣꯏꯌꯣꯝꯕꯒꯤ ꯃꯔꯝꯗ ꯊꯤꯖꯤꯟꯕ ꯌꯥꯕ ꯊꯤꯖꯤꯜꯂꯕꯅꯤ꯫ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕ ꯈꯪꯂꯕꯗ ꯃꯆꯜꯒꯤꯗꯃꯛ ꯃꯇꯤꯛ ꯆꯥꯔꯦ ꯈꯟꯖꯗꯨꯅ ꯈꯪꯂꯁꯨ ꯈꯪꯗꯕ ꯁꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯣꯏꯌꯣꯝꯕ ꯑꯃꯗꯤ ꯑꯕꯦꯝꯃ ꯃꯕꯨꯡ ꯊꯣꯏꯁꯅꯥꯒꯤ ꯃꯃꯥꯡꯗꯗꯤ ꯏꯆꯝ ꯆꯝꯅ ꯑꯗꯨꯃꯛ ꯂꯣꯏꯅꯔꯝꯃꯤ꯫ ꯄꯣꯏꯔꯩ ꯑꯃꯨꯛ ꯑꯕꯦꯝꯃꯗ ꯀꯥꯏꯍꯧꯕ ꯍꯧꯔꯛꯂꯦ꯫ ꯑꯕꯦꯝꯃ, ꯑꯩꯗꯣ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯃ ꯂꯩꯔꯦ꯫ ꯑꯩ ꯍꯧꯖꯤꯛꯇꯤ ꯅꯪꯕꯨ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯅ ꯄꯨꯁꯤꯟꯕ ꯉꯝꯂꯅꯤ꯫ ꯏꯕꯥꯅꯤ ꯑꯃꯨꯛ ꯍꯟꯖꯤꯟꯅꯔꯁꯤ꯫ ꯑꯩ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯔꯒꯦ ꯈꯜꯂꯤ꯫ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕꯁꯤꯡꯗꯣ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ꯫ ꯗꯥ ꯄꯣꯏꯔꯩ, ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯉꯥꯛꯄꯤꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯅꯁꯥꯒꯤ ꯂꯝꯆꯠ ꯋꯥꯔꯛꯄ ꯉꯝꯗꯗꯨꯅ ꯅꯪ ꯑꯩ ꯂꯥꯞꯅꯈꯤꯕꯅꯤ꯫ ꯃꯇꯝ ꯀꯌꯥꯁꯨ ꯑꯩꯅ ꯅꯪꯕꯨ ꯉꯥꯏꯖꯈꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯍꯦꯜꯂꯦ꯫ ꯑꯩꯒꯤ ꯋꯥꯈꯜꯕꯨ ꯃꯨꯟꯅ ꯈꯪꯕꯤꯕ, ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯕ ꯃꯍꯥꯛ ꯊꯦꯡꯅꯔꯦ꯫ ꯑꯩꯒꯤꯗꯤ ꯃꯥꯅ ꯂꯣꯏꯔꯦ꯫ ꯑꯩꯕꯨ ꯋꯥꯔꯧꯕꯤꯅꯨ꯫ ꯐꯔꯦ, ꯅꯪꯅ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯕꯤꯔꯦ꯫ ꯀꯩꯁꯨ ꯀꯥꯏꯗꯦ, ꯑꯩꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ꯫ ꯗꯥ ꯄꯣꯏꯔꯩ, ꯂꯥꯟꯅ ꯈꯟꯒꯅꯨ꯫ ꯏꯀꯥꯏꯕ ꯄꯤꯕ ꯅꯠꯇꯤꯌꯦ꯫ ꯍꯣꯏ, ꯑꯩ ꯅꯨꯄꯥ ꯀꯌꯥ ꯈꯪꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯗ ꯂꯝꯂꯥꯟꯕꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯂꯩꯍꯤ ꯌꯦꯟꯕꯤ ꯑꯃꯗꯤ ꯑꯣꯏꯈꯤꯗꯦ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯃ ꯈꯪꯅ ꯈꯪꯅꯅ ꯍꯨꯔꯥ ꯂꯣꯟꯆꯠꯇ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯕꯨ ꯅꯨꯡꯁꯤꯌꯨ ꯍꯥꯏꯕꯁꯨ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯒꯨꯝꯅ ꯉꯁꯤꯁꯨ ꯑꯩꯒꯤ ꯀꯅꯥ ꯑꯃ ꯂꯩꯈ꯭ꯔꯕꯅꯤꯅ ꯗꯥ ꯄꯣꯏꯔꯩꯒꯤ ꯃꯐꯝꯗꯣ ꯍꯥꯡꯗ꯭ꯔꯦ꯫ ꯑꯗꯨꯅꯅꯤ, ꯋꯥꯔꯧꯕꯤꯅꯨ꯫ ꯑꯩ ꯗꯥ ꯄꯣꯏꯔꯩꯗ ꯋꯥꯔꯧꯕ ꯀꯩꯁꯨ ꯂꯩꯇꯦ꯫ ꯂꯝꯕꯤꯗ ꯊꯦꯡꯅꯕꯗ ꯑꯗꯨꯝ ꯀꯧꯅꯁꯤ꯫ ꯑꯁꯨꯝꯅ ꯄꯣꯏꯔꯩ ꯐꯖꯕ ꯋꯥꯍꯩꯗ ꯏꯀꯥꯏꯕ ꯄꯤꯈ꯭ꯔꯦ꯫ ꯄꯣꯏꯔꯩꯅ ꯑꯕꯦꯝꯃꯕꯨ ꯂꯝꯆꯠ ꯐꯖꯕꯤ, ꯏꯖꯠꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕꯤꯅꯤ ꯈꯪꯕꯅ ꯑꯕꯦꯝꯃꯒꯤ ꯃꯐꯝꯗ ꯍꯟꯅ ꯍꯟꯅ ꯀꯥꯏꯍꯧꯔꯤꯕꯅꯤ꯫ ꯑꯕꯦꯝꯃ ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯖꯕꯅꯤ, ꯏꯔꯥꯡꯁꯨ ꯂꯥꯡꯖꯩ꯫ ꯃꯥꯒꯤ ꯃꯕꯨꯡ ꯊꯣꯏꯁꯅꯥꯅ ꯃꯆꯜꯕꯨ ꯀꯩꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯅ ꯁꯦꯟꯅꯖꯕꯅ ꯃꯆꯜꯅꯁꯨ ꯀꯤꯅ ꯍꯪꯒꯣꯏꯅ ꯆꯠꯆꯕꯅꯤ꯫ ꯂꯣꯏꯌꯣꯝꯕꯒ ꯑꯕꯦꯝꯃꯒ ꯎꯅꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯊꯣꯏꯁꯅꯥꯅ ꯍꯦꯛ ꯎꯔꯨꯔꯦ꯫ ꯊꯣꯏꯁꯅꯥꯒꯤ ꯋꯥꯈꯜꯗ ꯈꯟꯖꯩ, ꯑꯩꯈꯣꯏ ꯑꯕꯦꯝꯃꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤꯀꯣ꯫ ꯑꯩꯅ ꯀꯌꯥꯗ ꯋꯥꯖꯈꯤꯕ, ꯑꯗꯨꯕꯨ ꯂꯣꯏꯌꯣꯝꯕꯒꯤ ꯃꯐꯝꯗ ꯏꯆꯟꯕꯨ ꯁꯤꯟꯅꯕꯗꯤ ꯑꯩ ꯀꯩꯁꯨ ꯆꯤꯡꯅꯗꯦ꯫ ꯀꯌꯥꯗ ꯃꯉꯥꯎ ꯊꯤꯈ꯭ꯔꯕꯅꯣ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯣ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤ ꯍꯥꯏꯕꯗꯣ ꯐꯥꯔꯕꯅꯤꯅ ꯃꯥꯒꯤ ꯃꯄꯥꯡ ꯊꯤꯖꯔꯤꯕꯅꯤꯅꯦ꯫ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯁꯨ ꯌꯥꯕ ꯅꯠꯇꯦ꯫ ꯅꯣꯡꯃꯗꯤ ꯃꯕꯨꯡ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯂꯥꯞꯅ ꯆꯠꯈꯤꯗꯣꯏꯅꯤꯅꯦ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯖꯔꯒ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯑꯕꯦꯝꯃꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯄꯨꯡ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯏꯃꯥ, ꯈꯪꯉꯦ ꯇꯥꯆꯧ꯫ ꯀꯩꯅꯣ ꯇꯨꯃꯤꯟꯅ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤꯗꯨꯕꯣ? ꯃꯥꯅ ꯄ꯭ꯔꯄꯞ ꯂꯥꯛꯑꯒ ꯆꯨꯝꯅ ꯇꯨꯃꯤꯟꯅ ꯂꯩꯖꯔꯤꯕ ꯑꯩꯉꯣꯟꯗ ꯈꯪꯖꯤꯜꯂꯛꯑꯒ꯫ ꯑꯗꯣ ꯑꯕꯦꯝꯃ, ꯇꯥꯆꯧ ꯉꯁꯤꯗꯤ ꯋꯥ ꯈꯔ ꯍꯥꯏꯒꯦ꯫ ꯀꯩꯅꯣ ꯇꯥꯆꯧ, ꯍꯥꯏꯌꯨ꯫ ꯇꯥꯆꯧꯅ ꯅꯪꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯐꯣꯡꯅ ꯈꯔ, ꯂꯣꯟꯅ ꯈꯔ ꯅꯪꯕꯨ ꯆꯥꯎꯁꯟ ꯁꯦꯟꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯪꯒꯤ ꯄꯪꯖꯕ, ꯏꯉꯥꯎ ꯉꯥꯎꯖꯕ ꯅꯇꯧꯗꯨꯗ ꯃꯇꯝꯒꯤ ꯈꯣꯏꯃꯨꯁꯤꯡꯁꯤꯅ ꯇꯥꯆꯧꯅ ꯎꯍꯧꯗꯕ ꯃꯤꯀꯨꯞꯇ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯄꯥꯈꯠꯆꯕꯒꯤ ꯁꯦꯟꯅꯖꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯅꯪ ꯂꯩꯁꯥꯕꯤ ꯍꯥꯏꯕꯗꯣ ꯐꯥꯔꯛꯂꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯇꯥꯆꯧꯅ ꯅꯪꯕꯨ ꯐꯥꯖꯤꯜꯂꯝꯕ, ꯄꯨꯟꯁꯤꯜꯂꯝꯕ ꯑꯗꯣ ꯌꯥꯔꯔꯣꯏ ꯍꯥꯏꯕ ꯇꯥꯆꯧ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯑꯕꯦꯝꯃ, ꯇꯥꯆꯧꯅ ꯍꯥꯏꯒꯗꯕꯗꯤ ꯇꯥꯆꯧꯅ ꯑꯁꯨꯝꯅ ꯍꯥꯏꯗꯅ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯕꯗꯤ ꯈꯟꯕ ꯌꯥꯗꯦꯀꯣ꯫ ꯅꯪ ꯃꯤꯒꯤ ꯃꯃꯤꯠꯇ ꯂꯩꯁꯥꯕꯤ ꯐꯥꯔꯕꯁꯨ ꯏꯃꯥ ꯍꯣꯏ, ꯄꯥꯕꯨꯡ ꯍꯣꯏ, ꯑꯩꯈꯣꯏꯒꯤ ꯃꯤꯠꯇꯗꯤ ꯅꯪꯁꯦ ꯍꯥꯟꯅꯒꯤ ꯑꯕꯦꯝꯃ ꯃꯆꯥꯗꯣ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯕꯦꯝꯃ ꯏꯀꯥꯏꯅ ꯃꯉꯛꯇꯨ ꯅꯣꯟꯊꯔꯗꯨꯅ ꯍꯣꯏ ꯇꯥꯆꯧ꯫ ꯊꯣꯏꯁꯅꯥ ꯑꯁꯨꯝꯅ ꯍꯥꯏꯔꯕꯁꯨ ꯂꯣꯏꯌꯣꯝꯕꯒꯤ ꯃꯔꯝꯗꯗꯤ ꯋꯥ ꯍꯧꯗꯣꯛꯄ ꯉꯝꯖꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯃꯥꯒꯤ ꯃꯆꯜ ꯑꯕꯦꯝꯃꯅ ꯋꯥꯈꯜ ꯇꯥꯖꯔꯝꯃꯅꯤ ꯈꯜꯂꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯕꯦꯝꯃꯒꯤ ꯋꯥꯈꯜꯗꯗꯤ ꯑꯔꯣꯏꯕꯤꯗ ꯋꯥꯡꯈ꯭ꯔꯦ꯫ ꯑꯗꯨꯅ ꯃꯕꯨꯡꯅ ꯍꯥꯏꯔꯤꯕꯗꯨ ꯃꯌꯨꯝ ꯄꯥꯟꯕ ꯌꯥꯔꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ꯫ ꯃꯕꯨꯡꯅ ꯄꯤꯔꯤꯕ ꯄꯥꯎꯇꯥꯛꯁꯤꯡ ꯑꯗꯨ ꯇꯥꯔꯕꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯂꯣꯏꯌꯣꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈ꯭ꯔꯦ꯫
Ngasayda khuningmuk samu pautang pikre. Aduga hauji hanjilaktre. Kamai ngangnaduna agi jalsibo. Aina hairingsingdo chenkro haibaga chap manarimi. Mana yum palaga migi mayumdada kamaina nomi maungni haidana lerduishu. Loyomba amadi abema yum changlakle. Abema pakhatpa kaisu phaude. Maramdi magi mafamda thajadabana pikthale. Aduna masana mana chelibani haina tawribado ita lapi sanabagumna phagi tabagum dawri. Adubu loyombagi yumgi ahal adu tholaktuna maugi singda challe haibagi fijol adu hongalaga dining thauda changduna ngasi haiba namisidagi ipamgi sagai thadokduna ipuroibagi sagaida tinjarake haiduna mapu mabu khurum jauko imagi bema asumna hairatpa wahaidu tabada abema tu chungki masada kapningba pukning nungsiba phaurakle abema mapi tarakle pukning nungsina kapcharakle thoyuna haima kapiro kapkanuse nupi haibasidi asumna taunariba ngaktani kaisum khangano imagane nungaina leithoga loire abema ngahak kapcharambagi wani angang oibagi haunabi mayam punba langba tawbaduda wakhal khanba sangkhidre leikagi mane madomsa singna kaithaldagi fijet leiteng kaya abema gini haiduna leiruba singada ubada abema setningbana loire ima yumda chakhiroidra losinba yaraba ngaliye ngahak leiraga losinba yarani abema ngahak leiraba matungda amukasu manengi manakta changlaktuna ima yarabo losinba manem thoinu noktuna nangbu yamna chanhinglabrane moigi wakhandadi abemado mayumda haningmanbana hanglibani khallibani adubu ngahak leiraba matung loisinba yare haiduna abema bulekai machi amana ningthina kebiraduna fajaba fijor sing adubu season birabada keba pamsaba abemadi harauguna loire mamon tanokle manem thoinu mamu mamikupta yengjari aduga abemana manem thoinu gi makhong sokna khurumjai yare yengoi yum yorakandane thuna lohongbiyu hayuko imane imau bungairamdoini hoi ima ado ai yum handoise yam pakhale aikhoi ta saudo yam sathi bane ai phudoigi ngairaga leiramani ta sauna nahangai angang oiri haibane ado ngarang khakni leisabi phare haise aduga ina mau oidore angau bisidia kaigi phudoino imauda ima hairamge phuganu aigi imauda phuba yaroi hairamge asumna mapuraiba amadi mane makubu khuram jaramlaga mapam lamdam panglakle mayam yausilaklabada abema mihul chongba horaklami adubu mana kiriba mapung adudi yumgi konthongda machalbu ngaiduna mapi ira chena ngaiduna leirami machal ho yausilaklabada karisu haiduna mana mang thaduna changlakle asumna pumnamak loirabada lohongba hayengni haibagi numit aduda thoisnana tajogi bema tajawide karisu hainingai leite isal namigi mayum aduda leiruba matamda nanemnaku masak khangna ahal laman singi pukning pianaba amade napurebagi seba matom lomna tawduna yumgi matik sabi yumburembi ama oigadabani matam pumbada nangi nanemnakubu yumsida lehoriba nangi apopo ima pabungse masini haina khanduna luna tawdabani ko asumna nongalabada abema loyumbagi mayumake panglakle dolai adugi makhada chana lengan adugi machidu paiduna thoisana mapidu su taithokjari makhut namana dolai khok adubu chena paijari asumna lohongba adu loikre abema mangau thibi nupi macha ama oiramduna ingaw ngawna leirambado ngasidi yumnak sagai onduna pamu magi makada mane makugi seba tawduna harau minoktana thanduna nungaina pankirami